Hey guys, ngasigi wari ase khugi kaina khraba tungda ko nangi kaina khrabi nungsibi khangde matau khram na muka hanjin na gani ahamada ko nangi punsi da hana khalluba amta munna khalluba nanga maga laina ki ba mari ado aseng ba nungsi mari raba nanga mabu thamoi sengna nungsi kibra mana nangbu thamoi sengna nungsi kibra kari gumba nakhoi ani gi manungda aseng ba nungsi ba aseng ba mari adu laina ba thoglagadi nakhoi ani bakna amana amabu tasengna thamoi sengna nungsi ba thoglagadi nakhoi ani gi marakta kaina ba haibase matau karamna lakibanoba masi pombagi tungda ko amutanga hanjinna munna khanthoba nangi kaina khraba nangi nungsiba madu amuka hanjinna ba nang pambaraba nungsina ba adugi ko mamal su kari su laikidaba madugi nungsina ba nang hanjanba pamlibraba kari gumba nangi nakhoi gi nungsiba do aseng oiragadi marakta kaina ba se matau karamna lakibanoba aseng ba nungsiba dadi kaina ba se kaidongai da lakloiba aseng ba nungsiba dadi ko kaina ba break up aduga kanagumba amana nakhoi gi mari ase thadat pangam loiba kanagumba amana karigumba ama haisinduna nakhoi ani gi marakta ko kaina bagi maicha purak pangam loiba aseng ba nungsiba afiti ko thajanaba thamoi sengna makai ani maktagi nungsiba nakhoi ani gi marakta ko awatpa karigumba ama laibagi niba karigumba matamda nangda hanjanning thoglaga su nakhoi ani gi nungsi mari se karigumba misunderstanding amadagi nakhoi gi nungsi mari se kaina khare tatna khare khalasiba hanjanning thoglagadi ko awatpa da thiuba watli base kanada no ko nangondara watli base nangi nungsi jari bi miyoya dudara awatpa leiri base awatpa nakhoi ani gi marakta kanagumba amada awatpa kharadi yawriba karigumba awatpa dona khangba thoglaga su ko matam pumbana masima kawgoluba mari abadubu thadat ningdaba miyoya duna ko lalaba su lanjadraga su ko matam pumbada mana lan khre haibase wai se haraga tatkadaba mari ado samjin nama honaganiba karigumba matamda karigumba wahai kharada ko nungaina daba thoglaga su ko mana langira nangna langira ko matam pumbada nangna chatlaga nonjaganiba aduga mari ado kanna nama honaganiba ikoi nangna nungsijaribi miyoy ado miyoy aduna nangbu pamlaktraba nungsiraktraba nangonda lapthokninglaba ko matam aduda kari tawragani khama nangna lanjadraga su ko nangonda alanba kaya ama putholaga ko nanga khana nama honaganiba nangonda awatpa amatta leitraga su ko awatpa kaya ama putholaga nangonda khana nama honaganiba nangonda soiba amatta leitraga su ko nangonda soiba kaya ama putholaga nanga khana nama honaganiba nangonda gi lapthok nama honaganiba karigumba matamda masima kawbiganuba nangna nungsijaribi miyoy aduna ko matam bombada khana ba thigalaba nangna landraga su ko nangonda alanba sinjalaba nangonda awatpa amatta leitraga su awatpa sinjalaba matam ado miyoy aduna nangbu nungsiraktre pamlaktre nanga kaina ninglakle haibse masi ka awanoba mana kaina ninglakpai miniba nangbu nungsiraktabaginiba mana madugumba habedi nangonda adi asoiba amatta leitraga su asoiba putholaga nangonda khanaba thiraklibase mara masina nangi punsida nangna nungsijakibaduda mataw asomna hawkiba oiragadi ko amukta hanna phanjatna khantha khoba nangi nungsi marido amuka hanna samjanna dringaida nangi nungsibado asigba nungsibaraba phajana khandauba aina haijaning baibu ko nangonda amuka hanna hawkiba thokiba thawdo ado amuka hanna hanjanna thokhonganuba karigumba amuka hanjanna ko thoklaba nang aduki matik machet tana kaigani habda nasana nasabu ko samjin bangam loiba nasana nasabu control to bangam loiba haina ba leibane ba soidana amurakta thin basidi kaisu kaideba adubu hanjin na thin basidi madugi chaina hado kanana khangma ngamgani madugu manungsibado amukka na hanjange khanganu nangi punchi dei chatkhraga su ko maduna nagonda amukka hena awaba pigani ba masi haraga ngasi wari ase matang asida loisinjare karigumba wari asina nungai video thoglagadi nuksibiduna channel se subscribe tabiram thengnarase gi mathangi video da matam adu phawgi damakta kainarasi bye bye